Hi, hello everyone. Good evening, ma'am. Ma'am, kamay ꯇꯧꯅꯔꯤꯒꯦ ꯉꯁꯤ ꯅꯨꯡꯊꯤꯟꯁꯤꯕꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ, ꯃa'am. ꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯗꯤ ꯋꯥꯈꯜ ꯋꯥꯔꯒꯗꯤ ꯂꯩ ꯌꯥꯗꯕꯅꯤꯀꯣ. ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯕꯗꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯔꯗꯤ ꯍꯛꯆꯥꯡ ꯐꯩ ꯑꯗꯨꯀꯣ, ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯗ ꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯈꯩꯁꯨ ꯂꯥꯛꯇ꯭ꯔꯤ, ꯃꯦꯝ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ. ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯀꯣ ꯂꯩꯕꯗ ꯏꯊꯟꯗ ꯂꯩꯕꯗ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯗꯅꯀꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯅꯝꯖꯔꯛꯄꯅꯤ, ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯀꯃꯥꯏ ꯇꯧꯅꯔꯒꯦ? ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨꯝ ꯆꯥꯕꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯤꯌꯣ, ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ, ꯋꯥꯈꯜ ꯋꯥꯒꯅꯨ, ꯃꯌꯥꯝ. ꯋꯥꯈꯜ ꯋꯥꯔꯗꯤ ꯊꯨꯅ ꯍꯅꯨꯁꯟꯕꯅꯦ, ꯊꯨꯅ ꯑꯍꯟ ꯑꯣꯏꯁꯟꯕꯅꯦ. ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯤ ꯑꯁꯦ ꯑꯋꯥꯕ ꯂꯩꯇꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ. ꯑꯋꯥꯕ ꯂꯣꯏ ꯂꯩꯕꯅꯤ, ꯃꯥꯒꯤ ꯀꯟꯗꯤꯁꯟꯒꯤꯀꯣ. ꯑꯗꯨ ꯂꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ, ꯃꯌꯥꯝ. ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ, ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝꯗꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ, ꯃꯌꯥꯝ. ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁ ꯏꯁ ꯑ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯁꯦ ꯀꯣ, ꯌꯥꯝ ꯃꯔꯨ ꯑꯣꯏ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯖꯔꯝꯒꯦ, ꯃꯌꯥꯝ. ꯃꯤꯁꯦ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄꯁꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤꯀꯣ. ꯍꯥꯏꯗꯤ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄꯁꯦ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯍꯧꯗꯕꯅꯤ. ꯃꯌꯥꯝ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯇꯧꯕꯤꯔꯝꯕ ꯌꯥꯎꯔꯕꯁꯨ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ. ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯣ. ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯇꯧꯕꯤꯒꯅꯨ. ꯃꯤ ꯑꯁꯦ ꯁꯤꯒꯗꯧꯕ ꯉꯥꯛꯇꯅꯤ. ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ. ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ, ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ, ꯃꯌꯥꯝ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯃꯌꯥꯝ.